ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯈꯨꯟꯁꯤꯡꯁꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕꯁꯤ ꯀꯅꯥꯝꯇ ꯂꯩꯔꯛꯇ꯭ꯔꯕꯅꯤꯅ ꯑꯗꯨ ꯍꯥꯏꯔꯤꯕꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯏꯟꯗꯤꯌꯥꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯀꯣ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡ ꯑꯃꯁꯨꯡ ꯑꯥꯔꯃꯤ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯄꯨꯜꯂꯦ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯌꯥꯝꯁꯤꯅ ꯈꯤꯇꯪ ꯆꯪꯁꯟꯈꯤꯕ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯐꯨꯠ ꯍꯤꯜ ꯑꯦꯔꯤꯌꯥꯗꯨꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯆꯤꯟ ꯀꯨꯀꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯃꯌꯥꯝꯗꯨꯒꯤ ꯈꯨꯟꯁꯤꯡꯒꯤ ꯅꯛꯅꯕ ꯑꯗꯨꯋꯥꯏꯗ ꯃꯈꯣꯏꯒꯤ ꯈꯨꯟꯁꯤꯡꯗꯨꯕꯨꯗꯤ ꯉꯥꯛꯅꯅꯕ ꯃꯁꯤ ꯒꯕꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯌꯥꯊꯪ ꯃꯈꯥꯗꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯈꯣꯏꯕꯨꯗꯤ ꯉꯥꯛ ꯁꯦꯟꯅꯅꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯆꯤꯟ ꯀꯨꯀꯤ ꯒ꯭ꯔꯨꯞꯁꯤꯡꯁꯦ ꯃꯈꯣꯏꯁꯦ ꯑꯃꯠꯇ ꯁꯣꯛꯍꯟ ꯄꯜꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯁꯦꯟꯇꯔꯒꯤ ꯃꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯑꯣꯔꯗꯔ ꯂꯩꯕꯖꯥꯠꯅꯦꯕ ꯑꯣꯔꯗꯔꯗꯨꯒꯤ ꯑꯏꯕ ꯈꯣꯠꯄ ꯀꯔꯤ ꯀꯔꯥ ꯗꯣꯀꯨꯃꯦꯟ ꯀꯥꯗꯨꯗꯤ ꯑꯩꯈꯣꯏ ꯎꯗ꯭ꯔꯦ ꯈꯪꯗꯦ ꯄꯨꯊꯣꯛꯄꯁꯨ ꯉꯝꯗꯦ ꯑꯗꯨꯏꯁꯨ ꯇꯧꯊꯣꯔꯛꯏꯕ ꯊꯕꯛ ꯃꯌꯥꯝꯗꯨꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯧꯕ ꯌꯥꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯝꯕꯒꯤ ꯑꯣꯔꯗꯔ ꯂꯩ ꯍꯥꯏꯁꯦ ꯑꯗꯨꯅ ꯃꯣꯏ ꯃꯌꯥꯝꯕꯨꯗꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯇꯝꯄꯥꯛꯇꯒꯤ ꯆꯪꯁꯤꯜꯂꯒ ꯑꯩꯈꯣꯏ ꯃꯇꯝ ꯑꯃꯗ ꯅꯍꯥꯟꯒꯤ ꯀꯥꯞꯅ ꯈꯣꯠꯅꯕ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯃꯈꯣꯏ ꯁꯣꯛꯇꯅꯕ ꯃꯣꯏꯕꯨ ꯉꯥꯛꯄꯤꯅꯅꯕ ꯊꯝꯕ ꯑꯗꯨꯝꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯃꯌꯥꯝꯗꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯃꯌꯥꯝꯗꯨꯅ ꯀꯨꯝꯊꯔꯛꯑꯒ ꯆꯪꯁꯤꯜꯂꯛꯑꯒ ꯃꯩꯇꯩ ꯈꯨꯟꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯑꯦꯇꯦꯛ ꯇꯧꯕꯗꯗꯤ ꯉꯁꯥꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯦꯡꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯣꯏ ꯂꯣꯏꯅ ꯈꯪꯉꯤꯕꯅꯤ ꯃꯣꯏ ꯂꯣꯏꯅ ꯈꯪꯉꯤꯕꯅꯤ ꯃꯈꯣꯏ ꯂꯣꯏꯅ ꯎꯔꯤꯕꯅꯤ ꯃꯣꯏꯒꯤ ꯃꯃꯤꯠꯀꯤ ꯃꯃꯥꯡꯃꯛꯇꯅꯤ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯗ ꯁꯣꯜꯖꯔ ꯂꯥꯟꯃꯤꯒꯤ ꯃꯅꯥꯛꯇꯕꯨ ꯂꯥꯟꯃꯤꯒꯤ ꯑꯀꯣꯏꯕ ꯂꯥꯟꯃꯤꯒꯤ ꯀꯦꯝ ꯑꯃ ꯂꯩꯔꯁꯦꯕ ꯂꯥꯟꯃꯤꯒꯤ ꯀꯦꯝꯁꯤ ꯑꯀꯣꯏꯕ ꯀꯤꯂꯣꯃꯤꯇꯔ ꯈꯔꯒꯤ ꯃꯃꯥꯡꯗ ꯗꯥꯏꯃꯤꯇꯔꯗ ꯍꯥꯏꯔꯁꯤꯅꯦ ꯀꯤꯂꯣꯃꯤꯇꯔ ꯑꯃꯗꯒꯤꯅ 5-10ꯕꯨ ꯍꯥꯏꯔꯁꯦꯕ ꯑꯗꯨꯕꯨꯀꯤ ꯃꯅꯨꯡꯗ ꯌꯦꯛꯅꯕꯅ ꯀꯗꯥꯏꯗ ꯄꯥꯛꯊꯔꯒ ꯆꯠꯄ ꯌꯦꯛꯅꯕꯅ ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯔꯤꯕ ꯐꯝꯃꯤꯕ ꯂꯨꯝꯃꯤꯕ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯂꯣꯏꯅꯃꯛ ꯎꯒꯗꯕꯅꯤ ꯂꯣꯏꯅ ꯈꯪꯗꯣꯏꯅꯦꯕ ꯃꯣꯏ ꯃꯗꯨꯒꯤꯗꯃꯛꯇ ꯌꯦꯡꯅꯕ ꯃꯈꯣꯏ ꯇ꯭ꯔꯦꯟ ꯇꯧꯕꯗ ꯌꯥꯎꯖꯔꯕꯅꯦꯕ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏ ꯃꯤꯟꯁ ꯀꯌꯥ ꯑꯃ ꯑꯗꯨꯝ ꯄꯥꯡꯊꯣꯛ ꯂꯧꯈꯠꯆꯒꯅꯤ ꯗ ꯕꯥꯏꯅꯣꯀꯨꯂꯔ ꯌꯦꯡꯒꯦꯔꯥ ꯀꯔꯤ ꯌꯦꯡꯒꯦꯒꯦ ꯃꯈꯣꯏꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯊꯥꯗꯣꯛꯀꯦꯔꯥ ꯄꯥꯎꯃꯤ ꯁ꯭ꯄꯥꯏ ꯊꯝꯒꯦꯔꯥ ꯈꯣꯠꯀꯦꯔꯥ ꯈꯨꯟꯖꯥ ꯁꯥꯔꯒ ꯁꯟ ꯁꯦꯟꯕ ꯁꯥꯔꯒ ꯊꯝꯒꯦꯔꯥ ꯈꯣꯠꯀꯦꯔꯥ ꯃꯣꯏ ꯂꯣꯏꯅ ꯄꯥꯎ ꯂꯧꯗꯣꯏꯅꯦꯕꯀꯣ ꯃꯣꯏꯅ ꯂꯣꯏꯅ ꯈꯪꯉꯤꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯅꯍꯥꯟ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯈꯨꯟꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯉꯁꯥꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯃꯌꯥꯝꯁꯤꯅ ꯂꯣꯏꯅ ꯈꯪꯉꯦꯕ ꯇꯧꯔꯝꯗꯥꯏꯗꯁꯨ ꯈꯪꯉꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯜꯂꯛꯄꯗꯁꯨ ꯃꯈꯣꯏ ꯈꯪꯉꯦꯕ ꯃꯣꯏꯅ ꯎꯔꯤꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯃꯛꯇꯗ ꯃꯈꯣꯏꯁꯦ ꯊꯕꯛꯇꯣ ꯀꯔꯤꯝꯇ ꯇꯧꯗꯕ ꯊꯤꯡꯅꯕ ꯍꯣꯠꯅꯗꯕ ꯑꯗꯩ ꯀꯔꯤꯝꯇ ꯍꯣꯠꯅꯕꯤꯗꯕꯗꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯤꯌꯥꯝꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯁꯤꯗ ꯊꯥꯖꯕꯁꯦ ꯁꯨꯛꯊꯝ ꯊꯝꯗ꯭ꯔꯦꯕ ꯊꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯍꯥꯟꯒꯤ ꯇ꯭ꯔꯣꯡꯂꯥꯎꯕꯒꯤ ꯅꯍꯥꯟꯒꯤ ꯃꯤꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯆꯠꯇꯅ ꯈꯣꯠꯇꯅ ꯃꯤꯌꯥꯝꯗꯨ ꯎꯅꯗꯅ ꯈꯣꯠꯇꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗꯨꯗ ꯃꯣꯏꯅ ꯍꯥꯏꯔꯛꯏꯕꯁꯤꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤꯒꯤ ꯁ꯭ꯄꯣꯠ ꯑꯩꯈꯣꯏꯒꯤ ꯇꯦꯔꯣꯔꯤꯖꯝꯒꯤ ꯊꯧꯗꯣꯛ ꯊꯣꯛꯏꯕ ꯃꯐꯝꯗꯨꯗꯒꯤ ꯈꯖꯤꯛꯇꯪ ꯆꯠꯂꯒ ꯂꯩꯔꯤꯕ ꯏꯅꯛ ꯅꯛꯄ ꯃꯐꯝꯅꯤꯀꯣ ꯍꯥꯏꯁꯦ ꯌꯥꯝ ꯅꯛꯈ꯭ꯔꯕ ꯃꯐꯝꯅꯦꯕ ꯑꯗꯨꯗ ꯂꯩꯔꯤꯕ CRPFꯀꯤ ꯀꯩꯅꯣ ꯀꯦꯝꯞꯇꯣ ꯍꯣꯡꯗꯣꯛꯄꯤꯈꯣ ꯑꯗꯨꯅ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯣꯏꯅ ꯊꯝꯕꯤꯌꯨ ꯍꯥꯏꯁꯦ ꯑꯗꯨ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯃꯁꯥꯅ ꯇꯥꯕꯅꯤ ꯑꯗꯨꯋꯥꯏꯒꯤ ꯑꯦꯔꯤꯌꯥꯗꯨꯗꯒꯤꯅꯦꯕ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯋꯥꯐꯝꯁꯦ ꯑꯗꯨꯅ ꯉꯁꯥꯏ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈꯤꯕ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯁꯤꯟꯗꯣꯛꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯒꯅꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯦꯔꯤꯐꯦꯔꯤ ꯑꯦꯔꯤꯌꯥ ꯐꯨꯠ ꯍꯤꯜ ꯑꯦꯔꯤꯌꯥ ꯍꯥꯏꯇꯥꯔꯦꯅꯦ ꯆꯤꯡꯈꯣꯡꯒ ꯅꯛꯅꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯁꯦ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯁꯤꯟꯗꯣꯛꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯅꯕ ꯇꯧꯔꯅꯤ ꯍꯥꯏꯅ ꯍꯥꯏꯁꯦ ꯑꯗꯨꯗꯩꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯤ ꯁ꯭ꯇꯔꯦꯡꯊ ꯋꯥꯠꯄ ꯍꯥꯏꯇꯥꯔꯦ ꯄꯥꯔꯁꯅꯦꯜ ꯋꯥꯠꯄ ꯃꯤ ꯋꯥꯠꯄ ꯑꯗꯨꯅꯅꯦꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯍꯥꯏꯗꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯧꯖꯤꯛꯁꯦ ꯋꯥꯍꯩꯒꯤ ꯋꯥꯅꯤ ꯈꯨꯗꯛꯇ ꯍꯌꯦꯡ ꯍꯪꯆꯤꯠ ꯍꯦꯛꯇ ꯁꯤꯟꯗꯣꯛꯀꯗꯕꯁꯨ ꯀꯩꯁꯨ ꯂꯩꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯤ ꯋꯥꯠꯄꯒꯤ ꯋꯥꯔꯗꯤ ꯑꯗꯨꯝ ꯋꯥꯠꯂꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯐꯨꯠ ꯍꯤꯜ ꯑꯦꯔꯤꯌꯥꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯄꯣꯁꯁꯤꯡꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯟꯈ꯭ꯔꯕꯅꯤ ꯀꯩꯅꯣ ꯍꯥꯏꯔꯤꯁꯦ ꯑꯁꯨꯛ ꯌꯥꯝꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯑꯩꯈꯣꯏ ꯂꯩꯖꯔꯤꯕ ꯃꯤ ꯃꯁꯤꯡ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯍꯥꯏꯇꯥꯔꯦꯅꯦ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯗꯩꯁꯤꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯂꯩꯔꯦ IRB ꯂꯩꯔꯦ MR ꯂꯩꯔꯦ ꯑꯗꯒꯤꯁꯦ ꯏꯚꯟ BDF ꯐꯥꯎ ꯊꯥꯔꯁꯤ ꯍꯣꯝ ꯒꯥꯔꯗ ꯌꯥꯎꯔꯁꯤ ꯑꯁꯤ ꯃꯌꯥꯝꯁꯤꯒꯤ ꯑꯄꯨꯟꯕ ꯃꯁꯤꯡꯒ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯇꯒꯤ ꯍꯧꯔꯒ ꯑꯥꯔꯃꯤ ꯍꯧꯔꯒ ꯌꯥꯎꯔꯒ ꯃꯈꯣꯏꯒꯤ ꯃꯁꯤꯡꯅꯕꯨ ꯍꯦꯜꯂꯝꯃꯅꯦꯕ ꯍꯦꯟꯈ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯑꯁꯨꯛ ꯌꯥꯝꯕ ꯄꯣꯁꯁꯤꯡꯁꯦ ꯁꯤꯟꯗꯣꯛꯄ ꯍꯥꯏꯕꯗꯨꯗꯤ
ngasi hayamaki wafam thi natre haitare aduna honorable minister akhoi home minister na haibu wafam se karam matamda thabak on pangthor ka dona haibati akhoi hojikti haibagam de haitare adubu tangai phadana trong lobby gi area do adu mukhak sindopi u harbati adudi yes possible oi ngamba yai adu khaktudi adu aduni aduga masika marele na atopu wahang legidra aroi boy na koi kino lai trong lobby gi thodo kisi leite koi hoji tong aroi bo question amu tala sani okay adudi aunte ai wafam khitang phungdok sagi aduna trong lobby gi matang se CRPF ki matang do adai da khitang phungdok sagi aduna adugi wafam do leibani na ngasi haymak te ta khongdok ni habagi wafam si khitang thajabu watli adubu ma kenona akhoi